Akaspan Imphal, Wahengbam Washington Pau Pajeri, Ahanbada, Maruiba Pau. Security Force na tongan mamapamdagi ay na tingkrabala lulup singimioy Mari Amadi Kusukulay kaya pagale. Kendragi Fisheries Mantri Rajiv Ranjan Singh nangasi Tripura gi Kailasarda Integrated Aqua Park amagi jatrahun gani amasung terrorist ki mayok da Bharat loriba phirep ki matangda tongan balebak sing da khangan nabagi damak sarkar na rajniti dol singi mihut kangbu sing thagadori. Manipur Police na Raija asigi tongan mapam da thihum thabak chathabada mi amadi khusu khulai kaya marum phagale. Raija Police Control Room na ngarang thoki ba chero lamada hai hauki ba pung kunmari da Thobal jila gi nongpok changmai Police Station gi manung chanba Lairong Thel Pitradagi KCP PWG gi mioi ama maru ahum yauba .32 gi pistol amaga konana phare. Atopa thaudok amada Hangang Police Station gi manung chanba khabai shoi de leiba 7 MR gi get manaktagi KYKL gi mioi amasu phare. Pharaba mioi asi KYKL gi anoba kader sing khongat pada chanaba misakni hairi. Imphal West Zilla gi Khungbong Bazar dagi Security Force na UNLF Pambai gi mioi amasu phare. Pharaba mioi asi National Highway Kuntratareta pochai puba gari sing dagi sel khai bada chanabani hairi. Thobal jila gi Wangjing Sorok haibam dairektagi RPF PLA gi mioi amasu phare mahaksu miyam dagi namduna sel khai bada chanaba misakni hairi. Cherola sinama khata na hai Security Force na Bishnupur jila gi Kumbi Setupur singkhongda thihumbagi thabak chathabada khusu khulai kaya phagalaba khulai singadugi manungda SMG carbine ani DBBL nongmai ama 9mm pistol ama kapayariba 9mm gi marukun pokhai beyaba polamne singba yauri. Kaksing jila gi palel dagi mioi amasu malem gi kaithelda lupa lak kuntra taret longgi mamal oigedaba wahong matu kilogram sa manipuni thoiga konana phare. Kendra gi Fisheries Animal Husbandry amasung Dairying Mantri Rajiv Ranjan Singh nangasi Tripura gi Kailasarda Integrated Aqua Park amasana bagi damak jatrahun gani Mantri na Agartala da nga gi mela amasu hogdokani. Pradhan Mantri Matsya Sampada Yojana gi makhada lupa koti nipuni thoi lak nifu changna Aqua Park asi chemgat kadabani. Masida nga masa lawba amasung cold storage da nga machinjak thamba nga machinjak sem sabagi training amasung yon bagi thabak chathagani. Thauramduda Kendra gi Fisheries amasung Animal Husbandry Raija Mantri George Kurian chiyaukani. Shri Rajiv Ranjan Singh nangarang su Agartala gi Bamutiada 40 TLPD Milk Plant Dairy Unit 2 miyam da khusinaki. Thauramduda wangang bada mantri na hai Malem gi oina Bharat na sangwam puthok pada khwaidagi mangjil thaba leibak ama oihannaba Pradhan Mantri Narendra Modi gi manglan mangphau na hanbada unit asina chaw na mateng oiragani. Mahang na hai Tripura asi Animal Husbandry amasung Fisheries gi sector singda pothok marang kaina puthok paraija ama oiri. Tripura bu sangwam amadi nga gi pothok sing puthok pada mipal tang da paraija ama oihannaba honabada Kendra Sarkar na pangba yaba mateng panggani haina su mahang na makhata ki. Tabiriba pawasi Akasbani Imphal dagini. Operation Sindur gi matungda Pakistan na sagatpa terrorist gi mayokta Bharat na hujik lauriba phirep asigi matangda tongan balebak singda khangan nabagi damak sarkar na rajniti dol singi mihut kambu taret thagadori. Makoina tha si loirakpada UN Security Council li sadasya lebak sing yauna masigi maruiba mapang lebak sing da chatkani. Mihut kangbu sing asida tongan ba rajniti dol singi MP sing rajniti gi saknai raba mioi sing amasung saknai raba diplomat kaya yaugani. Dol puna maki oiba mihut kangbu asina makal khuding maki terrorism thengnanaba Bharat ki jati gi oiba warep adu puthok tuna leibak sing adu da khangan gani. Mihut kangbu asina malemda Bharat na terrorism bu kaidongoi da lem na tharoi haiba paujel sandokani. Kendra gi Griha Mantri Amit Shah na hairi Pradhan Mantri Narendra Modi gi lamjing makhada Bharat na terrorist attack singi chapchaba paukhum pidu na malemda angang popo hankre.
गांधीनगर म्युनिसिपल कॉर्पोरेशन की मखादा लुपा कोटी 700 हेन संगबा साउखत थौरांगी प्रोजेक्टसिंग हौदोक्लबा गुजरात की गांधीनगर दंगारांग पांगथोखिबा मियाम की मीटिंग वांगांगबदा श्री शाहना भारत लानमीना टेरोरिज्म की मायोक्ता लौखलिबा थबकसिंग अदुबु सिंगथाखी ऑपरेशन सिंदूर की मतंगदा श्री शाहना हाई पहलगाम टेरर अटैक अदु पाकिस्तान लेबा जैसर मोहम्मद अमसुंग लश्कर ई तोयबागुंबा आईना यादब टेरोरिस्ट की कैंपसिंग मांगहन ताकहनबगीदमक पाइखटखिबनी महागना हाई मोदी जी ने हर हमले का जवाब अपनी मक्कमता से दिया है कि आज पूरी दुनिया आश्चर्यचकित होकर देख रही है और पाकिस्तान भयभीत होकर उसका अनुभव कर रहा है। जब उरी में हमला हुआ सर्जिकल स्ट्राइक कर एक प्रतीकात्मक जवाब दिया गया। पुलवामा में हमला हुआ एयर स्ट्राइक कर चेतावनी दी गई, मगर ये सुधरे नहीं। पहलगांव में हमला किया, इस बार ऑपरेशन सिंदूर से उनके हेडक्वार्टर्स को नेस्त नाबूद कर दिया। लिसिंगनी कुलहुमदोइदा महाराष्ट्र की पुणेदा आईईडी पोखाई हनखिबगी थौदोक्ता सेनबा आइना थिंख्रबा ISIS की टेरोरिस्ट कांबू की मेंबर नि हाइबा मियोय अनि नेशनल इन्वेस्टिगेशन एजेंसी NIA न फारे NIA की सेलोर मन हाई मियोय अनि अदु ब्यूरो ऑफ इमिग्रेशन ना मुंबई इंटरनेशनल एयरपोर्ट की टर्मिनल 2 दगी फाबनी मखोय अनि मतम खरा लोतुना लैरुरब तुंगदा इंडोनेशिया की जकार्ता दगी भारत हलखिबनी NIA ने मखाताना हाई फारब मियोय अनि अदु हौखिबा सही अनि रोम खरा हेना फानबगीदमक तानदुना लाक्लिबा मियोय सिंगनी अमसुंग मुंबई की NIA की स्पेशल कोर्ट न मखोय की मथक्ता जमीन पीबा यादब वारेंट इशू तौख्रबनी थासिगी तरा मापलदा ब्राजील द पांगथोकदोरिबा ब्रिक्स लाइबाक सिंगी एनर्जी मंत्री सिंगी मिफमदा केंद्र की पावर मंत्री मनोहर लाल सरुक यागनी मिफम अदुदा महांगना ब्रिक्स लाइबाक सिंगी एनर्जी मंत्री सिंगा एनर्जी सिक्योरिटी अमदी मसिगा मरी लेनबो वाफम कया की मतंगदा वारेप कया लौमिनगनी पावर मंत्रालय की चेरोल मन हाई मिफम अदुदा भारत न मई पुथोकपदा चाद मरफुद्रा हेंगतखिबा रिन्यूएबल एनर्जी की लमदा मालेम की मांगजिल थारिबा ग्रीन हाइड्रोजन अमसुंग बायोफ्यूएल यावना हौखिबा चही तरा असिदा भारत न पाइखलिबा थबक थौरम कया पंदुना वांगांगनी मसिगी मथक्ता एनर्जी की लमदा पुथोकलिबा इनोवेशन सिंगी मतंगदसु वांगांगनी ngasi phongba pause singi maruiba pausingi dama khawjik Khangembam James leire James Thagachari Washington Revenue Department na paisinba umangi lamsing Forest Department ta khutsin nanaba khanghan khre haiba pau ama Sangai Express Manipuri edition da ani suba headline tawduna phongdi Silong Silchar Expressway na Northeast Seaport ka samnahalagani haiba pau ama Sangai Express English edition da ani suba headline tawri Maitai sing hingna halhan loisi hairuba kuki luchingba ama awafamda tagadawri pauza khub guitegi mathakta FIR lokhatkre awang nongpok pumbada thibo haukhre haiba pau ama sanaleba ki ahanba headline tawduna phongli pokna famda chatliba sahi asida dengue case humpu thengnare ama laikhidre haiba pau ama maru oiba pau oina phongli Tamenglongda civil defense mock drill pangthokre haiba pau ama Manipur Mail da headline tawduna phongli Kwaktagi Sericulture Training Institute ki campus ta hangba relief camp ta leirakpa mahiroi nipan mai pakle haiba pau ama huyanlan paugi ahanba lamai da phongli IGAR South ta NCB na sinduna numit dinigi oiba NDPS ki matang da awareness program ama pangthokre haiba pau ama People's Chronicle gi ahanba lamai da phongli National Games lising ani kuntaret awang nong boki state punamakta pangthokani haiba pau ama naharol gi thodang da ahanba naharan thodang gi ahanba lamai da phongli Morning Bell da Sirui Lili Marathon gi title Nagaland gi Bede Timerona anirak suba oina lawkhre haiba pau ama headline tawduna phongli Washington Thagachari James Aroibada maroiba pau amukhana Security Force na tongan mafamdagi aina thingkraba lalholup singi miyoi mari amasung khusu khulai kya phagale केंद्र की फिशरीज मंत्री राजीव रंजन सिंह नंगसी त्रिपुरा की कोयला शहर दा इंटीग्रेटेड एक्वा पार्क अमगी जत्रा हुनगनी अमसुंग टेरोरिस्ट की मायोक्ता भारत न लौरिब फिरेब की मतंगदा टोंगान बलेबाक सिंह खंगनबगी दमक सरकार न राजनीति दल सिंह मिहुत कांगबु सिंह थागदोरी पाउ लोइजरे